SSLCꯒꯤ ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯄꯤꯔꯝꯕꯒ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯗꯨꯅ ꯏꯅꯧ ꯅꯧꯅ ꯀ꯭ꯂꯥꯁ 11 ꯀꯥꯕꯒꯤ ꯑꯍꯥꯟꯕ ꯁꯦꯁꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ. ꯅꯨꯄꯤ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯇꯨꯗ ꯌꯥꯝ ꯂꯦꯝꯅ ꯆꯪꯂꯛꯂꯤ. ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯆꯪꯂꯛꯄꯗꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯎꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, "ꯀꯩꯗꯧꯔꯒꯦ ꯇꯞꯅ ꯂꯥꯛꯏꯗꯨꯅ?" ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯐꯦꯠꯐꯦꯠ ꯍꯥꯏꯔꯛꯏ. ꯃꯃꯥꯟꯅꯕꯤꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯪ ꯇꯞꯄ ꯁꯥꯔꯤꯕ ꯀꯥꯏꯗꯣꯏꯔꯣ ꯅꯣꯏ ꯑꯅꯤꯒꯤꯁꯦ? ꯍꯥ? ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯄꯕꯨ ꯌꯥꯝ ꯂꯦꯝꯅ ꯆꯪꯉꯛꯏꯅꯦ." "ꯕꯤꯠ ꯂꯩꯇꯦ ꯉꯁꯤꯁꯦ, ꯑꯍꯥꯟꯕꯅꯤꯅ ꯑꯗꯨꯏꯅꯤ." ꯅꯨꯄꯤ ꯑꯃꯗꯨꯅ ꯈꯨꯝꯂꯛꯄꯅꯤ. "ꯑꯁꯦꯡꯕ ꯕꯤꯠ ꯂꯩꯇꯦꯕꯣ. ꯃꯤꯁꯨ ꯌꯥꯝ ꯀꯥꯔꯛꯇꯣꯏ ꯃꯥꯟꯗꯦ. ꯕꯦꯟꯁꯇ ꯐꯝꯃꯨꯔꯁꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ." ꯃꯃꯥꯟꯅꯕꯤꯗꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ. ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ ꯅꯨꯄꯤꯗꯨ ꯃꯈꯨꯠ ꯁꯝꯂꯛꯂꯒ ꯃꯣꯏꯒꯤ ꯕꯦꯟꯁꯇꯨꯗ ꯐꯝꯍꯜꯂꯒ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ, "ꯀꯨꯏꯅ ꯎꯗ꯭ꯔꯕ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯎꯅꯔꯦ. ꯑꯩ ꯌꯥꯝ ꯍꯔꯥꯎꯏ." "ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ. ꯅꯁꯛꯇꯨꯁꯨ ꯌꯥꯝ ꯍꯣꯡꯉꯝꯃꯤꯉꯣ. ꯚꯥꯏ ꯑꯅꯤꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯐꯖꯔꯝꯃꯤ." "ꯏꯁ, ꯍꯥꯏꯖꯤꯟꯅꯅꯨꯗ." "ꯍꯩꯃꯥ, ꯑꯁꯦꯡꯕꯩꯅꯤ ꯌꯥꯝ ꯐꯖꯔꯝꯃꯤ. ꯇ꯭ꯋꯤꯟꯁꯅꯤꯅ ꯑꯃ ꯐꯖꯔꯗꯤ ꯂꯣꯏ ꯐꯖꯩ ꯍꯥꯏꯗꯨꯅꯤ." ꯑꯅꯤꯗꯨ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ. ꯃꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯨꯀꯥꯁꯟꯗꯨ ꯆꯪꯂꯛꯏ. ꯂꯨꯀꯥꯁꯟ ꯆꯪꯂꯛꯄꯗꯨ ꯍꯦꯟꯗꯣꯏ ꯁꯅꯥꯅ ꯎꯔꯗꯨꯅ ꯂꯛꯅꯔꯛꯏ. "ꯍꯦ ꯖꯣꯀꯔ ꯃꯥꯟꯕ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ?" "ꯑꯧ, ꯅꯨꯡꯉꯥꯏꯔꯤ." ꯀꯥꯛꯅ ꯈꯨꯝꯂꯛꯄꯅꯤ ꯍꯦꯟꯗꯣꯏ ꯁꯅꯥ. ꯂꯨꯀꯥꯁꯟꯅ ꯀꯥꯛꯅ ꯈꯨꯝꯂꯛꯄꯗꯨꯗ ꯁꯥꯎꯅ, "ꯑꯩꯅ ꯐꯖꯅ ꯍꯪꯉꯗꯤ ꯅꯪꯁꯨ ꯐꯖꯅ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ?" "ꯑꯩꯅꯁꯨ ꯐꯖꯅ ꯈꯨꯝꯃꯤꯁꯤꯗꯤ." "ꯌꯥꯝ ꯐꯖꯅ ꯈꯨꯝꯃꯤ ꯅꯪꯒꯤꯗꯣ." "ꯀꯃꯥꯏꯅ ꯈꯨꯝꯃꯣ ꯍꯥꯏꯅꯣ ꯕꯦꯕꯤ?" "ꯑꯩꯕꯨ ꯕꯦꯕꯤ ꯀꯥꯏꯅ ꯅꯪ ꯁꯤꯅꯤꯍꯦ." "ꯑꯩ ꯅꯪꯒ ꯉꯥꯡꯅꯕꯁꯦ ꯌꯥꯝ ꯋꯥꯏ. ꯑꯩ ꯃꯄꯥꯟꯗ ꯆꯠꯆꯔꯒꯦ. ꯕꯥꯏ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯨꯀꯥꯁꯟ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯂꯨꯀꯥꯁꯟ ꯊꯣꯛꯈꯤꯕꯒ ꯍꯦꯟꯗꯣꯏ ꯁꯅꯥꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯁꯤꯂꯩꯕꯤ, ꯕꯦꯝꯃ, ꯑꯁꯤꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯅ?" "ꯈꯪꯉꯤ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯆꯥꯅꯤ." ꯁꯤꯂꯩꯕꯤꯅ ꯈꯨꯝꯂꯛꯄꯅꯤ. ꯍꯦꯟꯗꯣꯏ ꯁꯅꯥ ꯁꯤꯂꯩꯕꯤꯅ ꯕꯨꯡꯉꯣꯆꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ, "ꯂꯨꯀꯥꯁꯟꯁꯦ ꯅꯣꯏ ꯏꯅꯥꯎꯄꯥꯔꯣ?" ꯁꯤꯂꯩꯕꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ. ꯔꯤꯅꯥ ꯍꯦꯟꯗꯣꯏ ꯁꯅꯥꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯅꯍꯥꯟꯈꯩ ꯈꯪꯗ꯭ꯔꯣ ꯂꯨꯀꯥꯁꯟꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯎꯄꯥꯅꯤ?" "ꯄꯣꯛꯃꯤꯟꯅꯕ꯭ꯔꯣ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯀꯖꯤꯟꯂꯣ?" "ꯀꯖꯤꯟꯅꯤ." "ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯗꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯣꯏ. ꯍꯦꯟꯗꯣꯏ ꯁꯅꯥ ꯉꯥꯎꯔꯛꯀꯅꯨꯀꯣ." "ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯂꯩ. ꯁꯤꯂꯩꯕꯤꯒ ꯕꯦꯝꯃꯒꯁꯨ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯣꯏꯅꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯩꯁꯤꯗꯤ." "ꯑꯉꯥꯎꯕꯤ, ꯃꯣꯏ ꯑꯅꯤꯁꯦ ꯇ꯭ꯋꯤꯟꯁꯅꯤ. ꯀꯥꯎꯔꯕꯣ ꯅꯪ?" "ꯍꯣꯏꯅꯦ, ꯁꯤꯂꯩꯕꯤꯒ ꯕꯦꯝꯃꯒꯁꯦ ꯇ꯭ꯋꯤꯟꯁꯅꯤꯀꯣ. ꯀꯥꯎꯔꯨꯔꯦ." "ꯀꯥꯎꯅꯤ ꯅꯪꯗꯤ." "ꯀꯥꯎꯔꯤꯅꯤ. ꯑꯗꯣ ꯂꯨꯀꯥꯁꯟꯗꯣ ꯖꯣꯀꯔ ꯌꯥꯝ ꯇꯧꯕꯅꯤ." "ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯃꯉꯣꯟꯗ ꯖꯣꯀꯔ ꯀꯧꯔꯤꯗꯣ?" ꯍꯦꯟꯗꯣꯏ ꯁꯅꯥꯅ, "ꯃꯥꯅꯤ, ꯖꯣꯀꯔ ꯀꯧꯏ ꯅꯨꯄꯤꯁꯤꯡꯅ ꯃꯉꯣꯟꯗ." ꯔꯤꯅꯥꯅ, "ꯁꯕꯥꯁ, ꯃꯤꯡꯒꯗꯤ ꯐꯖꯩꯅꯦ." ꯍꯦꯟꯗꯣꯏ ꯁꯅꯥꯅ ꯑꯃꯨꯛ, "ꯐꯖꯕꯅꯤ. ꯀꯣꯃꯦꯗꯤ ꯌꯥꯝ ꯇꯧꯕꯗꯨꯗ ꯁꯨꯝ ꯖꯣꯀꯔ ꯍꯥꯏꯅ ꯂꯛꯅꯕꯅꯤꯗ. ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯛ ꯀꯥꯛꯄ ꯑꯃ ꯌꯥꯎꯕꯅꯤ. ꯑꯗꯨꯗꯗꯤ ꯑꯩꯅ ꯔꯥꯁꯤꯀꯪ ꯁꯛ ꯀꯥꯛꯄ ꯀꯧꯏ." ꯁꯤꯂꯩꯕꯤ, ꯕꯦꯝꯃ, ꯔꯤꯅꯥ, ꯍꯦꯟꯗꯣꯏ ꯁꯅꯥꯒꯤ ꯃꯤꯡꯒꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ. ꯅꯨꯄꯤ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯪꯂꯛꯏ. ꯍꯦꯟꯗꯣꯏ ꯁꯅꯥ ꯑꯍꯨꯝꯗꯨ ꯎꯕꯗ ꯁꯤꯂꯩꯕꯤꯗ ꯌꯦꯡꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯤꯂꯩꯕꯤ, ꯅꯣꯏ ꯕꯨꯡꯉꯣꯆꯥꯒꯤ ꯃꯃꯥꯟꯅꯕꯅꯤꯁꯨ ꯂꯥꯛꯏ ꯌꯦꯡꯉꯣ." ꯁꯤꯂꯩꯕꯤ ꯃꯣꯏ ꯑꯍꯨꯝꯗꯨꯗꯤ ꯌꯦꯡꯂꯛꯏ. ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯕꯦꯟꯁꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯅ ꯁꯤꯂꯩꯕꯤꯅ ꯌꯦꯡꯂꯛꯄꯗꯨ ꯎꯗ꯭ꯔꯤ. ꯁꯤꯂꯩꯕꯤ ꯑꯍꯨꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯦꯟꯗꯣꯏ ꯁꯅꯥꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯑꯩꯈꯣꯏ ꯕꯨꯡꯉꯣꯆꯥꯕꯨꯗꯤ ꯈꯪꯉꯤ. ꯑꯗꯣ ꯑꯅꯤꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯣ?" "ꯍꯩꯌꯦ ꯌꯥꯝ." "ꯑꯣ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯕꯦꯝꯃꯗꯤ. ꯅꯨꯄꯥꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤ. ꯁꯤꯂꯩꯕꯤꯗꯤ ꯃꯆꯦꯅ ꯅꯨꯄꯥꯗꯨꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯉꯛꯅ ꯃꯆꯤꯟꯗꯨ ꯁꯣꯜꯂꯤ. "ꯀꯩꯅꯣ, ꯑꯩꯈꯣꯏ ꯆꯦꯅ ꯕꯨꯡꯉꯣꯆꯥꯒꯤ ꯃꯃꯥꯟꯅꯕꯗ ꯌꯦꯡꯉꯤꯁꯤꯅ? ꯃꯥꯒꯤꯁꯦ ꯄꯥꯝꯃꯤ ꯖꯥꯠꯂꯥ? ꯂꯣꯟꯅꯒ ꯌꯦꯡꯗꯅ ꯇꯧꯔꯤꯁꯦ? ꯄꯥꯝꯕ ꯑꯣꯏꯔꯝꯃꯤ ꯁꯣꯏꯗꯅ." ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯉꯟꯅ ꯊꯥꯗꯣꯛꯏ. ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯤ. ꯅꯣꯡ ꯀꯟꯅ ꯍꯩꯊꯕꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯌꯥꯗ꯭ꯔꯤ. ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯊꯣꯡꯖꯤꯟꯗꯨ ꯂꯦꯞꯂꯒ ꯂꯩꯅꯔꯤ. ꯃꯔꯛꯁꯤꯗ ꯇ꯭ꯋꯤꯟꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯁꯤꯂꯩꯕꯤꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ, "ꯆꯦ, ꯅꯣꯡ ꯆꯨꯔꯦ. ꯁꯥꯇꯤꯟꯁꯨ ꯄꯨꯔꯛꯍꯧꯗꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯇ꯭ꯌꯨꯁꯟ ꯊꯦꯡꯉꯅꯤ." "ꯑꯩꯅ ꯁꯥꯇꯤꯟ ꯄꯨꯔꯛꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ?"
ꯑꯗꯨꯗ ꯅꯪ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯔꯣ ꯑꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯏꯅꯦ. ꯅꯪꯉꯣꯟꯗ ꯇꯥꯏꯅꯕ ꯅꯠꯇꯤꯌꯦ. ꯈꯪꯉꯕ? ꯁꯥꯎꯔꯛꯀꯅꯨ ꯑꯩꯉꯣꯟꯗ. ꯑꯩꯁꯨ ꯆꯦꯗ ꯁꯥꯎꯕ ꯅꯠꯇꯦ. ꯅꯆꯤꯟ ꯅꯅꯥꯎ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯩꯗꯣ? ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯋꯥꯔꯤ ꯅꯠꯇꯦꯗ, ꯁꯨꯝ ꯅꯣꯡ ꯆꯨꯕꯁꯤꯗ ꯁꯥꯇꯤꯟ ꯄꯨꯔꯛꯇꯦ ꯍꯥꯏꯅꯔꯝꯃꯤꯕ. ꯑꯣ, ꯑꯗꯣ ꯁꯤ ꯂꯩꯕꯤ, ꯕꯦꯝꯃ, ꯅꯣꯏ ꯑꯅꯤꯁꯦ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯅꯤꯉꯣ. ꯍꯥꯏꯗꯤ ꯁꯤꯂꯩꯕꯤꯅ ꯃꯃꯤꯠ ꯃꯔꯤ ꯄꯥꯡꯕꯅꯤꯅ 이라이 ꯂꯥꯏꯅ ꯈꯪꯉꯦꯕ ꯅꯣꯏ ꯑꯅꯤꯁꯦ. ꯁꯤꯂꯩꯕꯤꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯃꯤꯠ ꯃꯔꯤ ꯄꯥꯡꯗꯗꯤ ꯆꯤ 이ꯕꯥꯅꯤꯁꯦ ꯅꯣꯏꯅ ꯁꯛꯈꯪꯉꯣꯏꯀꯣ? ꯍꯦꯟꯊꯣꯏꯁꯅꯥ ꯁꯤꯂꯩꯕꯤꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯕꯤ ꯑꯇꯣꯞꯄ ꯋꯥ ꯍꯥꯏꯔꯛꯏ. ꯁꯤꯂꯩꯕꯤꯅ ꯃꯁꯛ ꯐꯖꯩ, ꯕꯦꯝꯃꯁꯨ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯥꯁꯨ ꯐꯖꯩ. ꯑꯗꯨꯗ ꯁꯤꯂꯩꯕꯤꯅ ꯍꯦꯟꯕ. ꯔꯤꯅꯥꯅ ꯑꯗꯨꯅꯤ, ꯁꯤꯂꯩꯕꯤꯗꯤ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯃꯁꯛꯁꯨ ꯅꯨꯡꯁꯤꯗ꯭ꯔꯥ? ꯕꯦꯝꯃꯅ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏ ꯊꯣꯏꯗꯤ. ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝ ꯂꯛꯅꯕꯅꯤ. ꯑꯗꯨꯏꯅꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯆꯥꯅ ꯑꯗꯨꯝ ꯈꯠꯅꯍꯧꯔꯤꯗꯣ. ꯔꯤꯅꯥꯅ ꯕꯦꯝꯃ, ꯅꯪꯅ ꯁꯤꯂꯩꯕꯤꯗ ꯊꯣꯏ ꯀꯧꯏꯗꯅ, ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯀꯩ ꯀꯧꯒꯦ ꯅꯣꯏ ꯏꯃꯨꯡ ꯃꯤꯅ? ꯁꯤꯂꯩꯕꯤꯅ ꯑꯩꯈꯣꯏ ꯆꯦꯗꯗꯤ ꯕꯦꯝꯃ ꯑꯗꯨꯝ ꯀꯧꯏ, ꯑꯩꯉꯣꯟꯗꯗꯤ ꯊꯣꯏ ꯀꯧꯏ. ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯏꯕꯥꯅꯤꯗ ꯕꯦꯝꯃ ꯊꯣꯏ ꯀꯧꯏ. ꯑꯩꯈꯣꯏ ꯆꯦꯒꯤꯗꯤ ꯅꯤꯛꯅꯦꯝ ꯂꯩꯇꯦꯕ. ꯍꯦꯟꯊꯣꯏꯁꯅꯥꯅ ꯁꯤꯂꯩꯕꯤ, ꯅꯪꯒꯤ ꯅꯤꯛꯅꯦꯝꯁꯦ ꯌꯥꯝ ꯐꯖꯩꯕꯣ. ꯔꯤꯅꯥꯅ ꯐꯖꯩꯌꯦ ꯌꯥꯝ. ꯑꯗꯣ ꯅꯣꯏ ꯂꯨꯀꯥꯁꯟꯒꯗꯤ ꯁꯤꯂꯩꯕꯤꯒ ꯆꯥꯟꯅꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯁꯤꯂꯩꯕꯤꯅ ꯑꯩꯈꯣꯏ ꯆꯦꯒꯗꯤ ꯌꯥꯝ ꯆꯥꯟꯅꯕꯅꯤ. ꯑꯩꯈꯣꯏ ꯕꯨꯡꯉꯣꯆꯥꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯛꯄꯅꯤ. ꯍꯦꯟꯊꯣꯏꯁꯅꯥꯅ ꯂꯨꯀꯥꯁꯟꯗꯣ ꯖꯣꯀꯔ ꯀꯧꯕꯅꯦ ꯑꯩꯅ. ꯁꯤꯂꯩꯕꯤꯒ ꯕꯦꯝꯃꯒꯅ ꯀꯧ ꯕꯨꯡꯉꯣꯆꯥꯁꯦ ꯖꯣꯀꯔ ꯃꯥꯟꯕꯅꯤ. ꯀꯧꯗꯣꯏꯅꯦ, ꯑꯉꯥꯡꯗꯤ ꯃꯥꯜꯂꯤ ꯂꯨꯀꯥꯁꯟꯁꯦ. ꯁꯤꯂꯩꯕꯤꯅ 이ꯕꯥꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯍꯟꯕꯅꯤ. ꯅꯪꯉꯣꯟꯗꯩꯕꯨꯗꯤ ꯕꯨꯡꯉꯣꯆꯥꯅ ꯍꯜꯂꯝꯒꯅꯤ, ꯅꯪꯁꯨ 이ꯕꯥꯅꯤꯅ ꯍꯟꯕꯅꯤ. ꯍꯦꯟꯊꯣꯏꯁꯅꯥꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯉꯥꯡꯅꯤ ꯅꯣꯏꯗꯒꯤ. ꯅꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯥ ꯑꯃ ꯍꯟꯕꯅꯤ. ꯔꯤꯅꯥꯅ ꯅꯣꯡ ꯀꯟꯅ ꯆꯨꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯇꯨꯏꯁꯟ ꯊꯦꯡꯉꯅꯤ. ꯁꯤꯂꯩꯕꯤꯅ ꯑꯗꯨꯅꯤ, ꯇꯨꯏꯁꯟ ꯊꯦꯡꯉꯅꯤ ꯍꯥꯏꯕ. ꯆꯦ, ꯕꯨꯡꯉꯣꯆꯥꯗꯤ ꯁꯥꯇꯤꯟ ꯄꯨꯔꯛꯖꯥꯠꯂꯥ? ꯕꯦꯝꯃꯅ ꯈꯪꯗꯦ, ꯄꯨꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯗꯤ. ꯑꯩ ꯍꯪꯉꯨꯒꯦ. ꯍꯦꯟꯊꯣꯏꯁꯅꯥ, 이ꯕꯥꯅꯤ ꯆꯠꯃꯤꯟꯅꯧꯁꯤ. ꯍꯣꯏ, ꯅꯣꯏ ꯑꯅꯤ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯑꯅꯤꯗꯨ ꯍꯥꯏꯕꯒꯨꯝꯕ ꯉꯛ ꯅꯣꯝꯃꯤ. ꯁꯤꯂꯩꯕꯤ ꯍꯦꯟꯊꯣꯏꯁꯅꯥꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ. ꯃꯣꯏꯒꯤ ꯆꯠꯈꯤꯕꯒ ꯒꯨꯜꯁꯟꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯒꯨꯜꯁꯟ ꯕꯦꯝꯃ ꯎꯕꯗ ꯔꯤꯅꯥꯗ ꯍꯪꯂꯛꯏ. ꯔꯤꯅꯥ, ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯃꯤꯡ ꯍꯪꯉꯤꯗꯤ? ꯁꯨꯝ ꯍꯪꯕꯅꯤꯗ. ꯌꯥꯗ꯭ꯔꯕ ꯍꯪꯕ? ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯁꯨꯝ ꯍꯪꯕꯅꯦ ꯍꯥꯏꯔꯒ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯔꯅꯨ ꯌꯥꯔꯦ. ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏ ꯍꯥꯏꯈ꯭ꯔꯕꯣ? ꯅꯪꯅ ꯁꯥꯎꯔꯤꯗꯨ ꯀꯩꯅꯣꯅꯦ? ꯑꯁ ꯚꯥꯏ, ꯑꯩ ꯍꯥꯏꯔꯒꯦ. ꯒꯨꯜꯁꯟ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ. ꯕꯦꯝꯃ ꯀꯧꯏ. ꯑꯣ, ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯃꯥꯜꯂꯦ. ꯁꯣꯝꯁꯦ ꯀ꯭ꯂꯥꯁ 11 ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯑꯣ, ꯂꯣꯏꯔꯕꯣ ꯋꯥꯍꯪ ꯍꯪꯕ? ꯂꯣꯏꯔꯗꯤ ꯆꯠꯂꯨꯆꯣ ꯅꯌꯨꯝꯗ. ꯒꯨꯜꯁꯟꯗꯨ ꯔꯤꯅꯥꯗ ꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯂꯩ. ꯕꯦꯝꯃꯗꯤ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ. ꯅꯪꯒꯤꯁꯦ ꯌꯨꯝꯗ ꯇꯥꯟꯕꯩ ꯋꯥꯅꯤꯅꯦ. ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ. ꯔꯤꯅꯥꯁꯨ ꯈꯨꯝꯂꯛꯏ. ꯇꯥꯟꯕ ꯅꯠꯇꯦꯍꯦ, ꯇꯨꯏꯁꯟ ꯊꯦꯡꯉꯅꯤ ꯆꯠꯂꯨꯅ ꯁꯨꯝ ꯍꯥꯏꯕꯅꯤ. ꯅꯣꯏꯗꯤ ꯆꯠꯄ ꯀꯩꯗꯧꯕ? ꯑꯩꯈꯣꯏꯗꯤ ꯁꯥꯇꯤꯟ ꯄꯨꯔꯛꯇꯕ. ꯑꯗꯨꯒꯅꯦ, ꯍꯦꯟꯊꯣꯏꯁꯅꯥꯒ ꯕꯦꯝꯃꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇ꯭ꯋꯤꯟꯁꯀꯗꯣ ꯉꯥꯏꯔꯝꯃꯤꯕ. ꯑꯦ, ꯕꯦꯝꯃꯒꯤ ꯃꯅꯥꯎꯄꯤ ꯇ꯭ꯋꯤꯟꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ? ꯂꯩ. ꯂꯨꯀꯥꯁꯟꯅ ꯍꯥꯏꯗ꯭ꯔꯣ? ꯍꯥꯏꯗꯤ, ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯕꯦꯝꯃꯒꯤ ꯃꯅꯥꯎꯄꯤꯗꯣ? ꯃꯥꯒꯤ ꯃꯤꯡꯗꯤ ꯍꯥꯏꯔꯔꯣꯏ, ꯀꯣꯟꯅ ꯈꯪꯉꯨ. ꯆꯠꯂꯨꯆꯣ ꯅꯌꯨꯝꯗ. ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯅꯥꯅ ꯒꯨꯜꯁꯟꯗꯨ ꯇꯥꯟꯈꯤ. ꯅꯨꯄꯥꯗꯨ ꯔꯤꯅꯥꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯔꯝꯕ ꯇꯥꯝꯅꯤ ꯁꯤ ꯅꯨꯄꯤꯁꯤꯗꯤ, ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ. ꯒꯨꯜꯁꯟ ꯔꯤꯅꯥꯅ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯔꯤꯅꯥ ꯒꯨꯜꯁꯟ ꯆꯠꯈꯤꯕꯒ ꯕꯦꯝꯃꯗ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯅꯤ, ꯅꯣꯏꯒꯤ ꯕꯨꯡꯉꯣꯆꯥꯒꯤ ꯐ꯭ꯔꯦꯟꯅꯤ. ꯑꯣꯍꯣ, ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ. ꯎꯔꯛꯀꯅꯤꯗ. ꯆꯦ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯆꯥꯁꯨ ꯁꯥꯇꯤꯟ ꯄꯨꯔꯛꯇꯦ ꯍꯥꯏꯌꯦ. ꯅꯣꯡ ꯍꯥꯡꯉꯩꯁꯦ ꯆꯠꯍꯧꯔꯁꯤ ꯑꯗꯨꯗꯤ. ꯍꯣꯏ ꯆꯦ, ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯂꯗꯤ ꯂꯝꯕꯤ ꯊꯜꯂꯅꯤ. ꯇꯣꯉꯥꯟꯅ ꯆꯠꯂꯁꯤ. ꯑꯩꯒ ꯍꯦꯟꯊꯣꯏꯁꯅꯥꯒ ꯂꯥꯛꯑꯒꯦ. ꯆꯦꯒ ꯔꯤꯅꯥꯒ ꯂꯥꯛꯃꯤꯟꯅꯔꯣ. ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯕꯦꯝꯃ, 이ꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯁꯤ. ꯕꯦꯝꯃ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ.
ꯃꯔꯤꯗꯨ ꯇꯣꯉꯥꯟꯅ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯂꯤ꯫ ꯁꯤꯂꯩꯕꯤ ꯕꯦꯝꯃ ꯇ꯭ꯋꯤꯟꯁꯅꯤ꯫ ꯕꯦꯝꯃꯅ ꯑꯍꯜꯅꯤ, ꯁꯤꯂꯩꯕꯤꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯁꯛ ꯃꯥꯟꯅꯔꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯦꯠꯅꯩ꯫ ꯁꯤꯂꯩꯕꯤꯅ ꯑꯅꯣ ꯎꯞꯄꯤ, ꯃꯁꯛꯁꯨ ꯐꯖꯩ, ꯃꯤꯅ ꯉꯥꯎꯒꯗꯕ ꯃꯁꯛꯁꯨ ꯑꯣꯏ꯫ ꯕꯦꯝꯃꯁꯨ ꯐꯖꯩ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯁꯤꯂꯩꯕꯤꯒ ꯌꯦꯡꯅꯕꯗꯗꯤ ꯌꯥꯝ ꯈꯦꯠꯅꯩ꯫ ꯇ꯭ꯋꯤꯟꯁꯅꯤ ꯍꯥꯏꯔꯁꯨ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯗꯦ꯫ ꯁꯤꯂꯩꯕꯤꯅ ꯃꯤ ꯀꯣꯏꯗꯦ, ꯋꯥ ꯂꯣꯠꯁꯤꯟꯕ ꯍꯩꯇꯦ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯜꯂꯤ, ꯌꯥꯝꯅꯁꯨ ꯆꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥꯗ ꯏꯟꯇꯔꯦꯁ ꯂꯩꯇꯦ꯫ ꯕꯦꯝꯃꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯦ, ꯄꯥꯝꯗꯧꯗ ꯇꯧꯔꯒ ꯂꯩ꯫ ꯃꯊꯛꯇ ꯄꯣꯛꯃꯤꯟꯅꯗꯕ ꯃꯆꯦ ꯑꯃ ꯂꯩ꯫ ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯔꯁꯨ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯏꯃꯨꯡ ꯄꯨꯜꯂꯤ, ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯕꯦꯝꯃ ꯔꯤꯅꯥꯅ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯎꯕꯗ ꯕꯦꯝꯃ ꯔꯤꯅꯥꯗ ꯇꯞꯅ ꯍꯪꯂꯛꯏ, ꯔꯤꯅꯥ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯔꯤꯅꯥꯗꯨ ꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯨꯄꯥꯗꯨ ꯎꯕꯗ ꯉꯛꯅ, ꯃꯥꯅꯤ, ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯃꯥꯟꯅꯕ ꯉꯥꯏꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯣꯏꯊꯣꯏꯒ ꯍꯦꯟꯊꯣꯏꯁꯅꯥꯒꯗꯤ ꯃꯅꯤꯡꯗ ꯂꯥꯛꯄꯅꯤ꯫ ꯕꯦꯝꯃ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ꯫ ꯍꯦꯟꯊꯣꯏꯁꯅꯥꯒ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯈꯨꯠ ꯁꯝꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤ꯫ ꯑꯗꯨꯗ ꯕꯦꯝꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯁꯤꯂꯩꯕꯤ ꯍꯦꯟꯊꯣꯏꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤꯉꯩꯗ ꯁꯥꯇꯤꯟ ꯑꯃ ꯁꯤꯂꯩꯕꯤꯒꯤ ꯃꯈꯣꯡꯗ ꯇꯥꯔꯛꯏ꯫ ꯁꯤꯂꯩꯕꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯁꯅꯥꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯉꯛꯅ, ꯀꯅꯥꯒꯤ ꯁꯥꯇꯤꯟꯅꯣ ꯁꯤꯗꯤ ꯕꯦꯝꯃ? ꯔꯤꯅꯥ, ꯌꯦꯡꯉꯨꯅꯦ, ꯁꯤꯂꯩꯕꯤꯒꯤ ꯃꯈꯣꯡꯗ ꯁꯥꯇꯤꯟ ꯑꯃ ꯇꯥꯔꯤꯁꯦ꯫ ꯑꯅꯤꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯤꯂꯩꯕꯤꯒꯤ ꯃꯈꯣꯡꯗ ꯁꯥꯇꯤꯟ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯔꯤꯅꯥꯅ ꯍꯥꯏꯔꯛꯏ, ꯁꯥꯇꯤꯟꯗꯨ ꯃꯤꯒꯤ ꯑꯣꯏꯔꯝꯅꯤ, ꯇꯨꯞꯀꯦ ꯇꯧꯕꯗ ꯄꯥꯏꯔꯛꯄ ꯑꯣꯏꯗꯣꯏꯅꯤ, ꯊꯨꯞꯆꯤꯜꯂꯣ꯫ ꯀꯥꯏꯗꯒꯤ ꯄꯥꯏꯔꯛꯏꯅꯣ ꯊꯣꯏ? ꯎꯍꯧꯗꯦ, ꯍꯦꯟꯊꯣꯏꯁꯅꯥ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤꯉꯩꯗ ꯑꯩꯒꯤ ꯈꯣꯡ ꯃꯅꯥꯛꯁꯤꯗ ꯇꯥꯔꯛꯄꯅꯤ꯫ ꯀꯅꯥꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯗꯨꯗꯤ? ꯁꯤꯂꯩꯕꯤ ꯈꯪꯗ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯔꯤꯅꯥꯗꯨ ꯃꯥꯏ ꯀꯣꯏꯂꯩ ꯂꯩꯔꯒ ꯁꯥꯇꯤꯟꯗꯨꯒꯤ ꯃꯄꯨ ꯊꯤꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣꯝꯃ ꯊꯤꯕꯗꯨ ꯎꯕꯗ ꯁꯤꯂꯩꯕꯤꯗ ꯍꯥꯏꯔꯛꯏ, ꯁꯤꯂꯩꯕꯤ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯑꯣꯏꯔꯝꯅꯤ, ꯃꯉꯣꯟꯗ ꯄꯤꯔꯝꯃꯣ꯫ ꯍꯣꯏ, ꯍꯦꯟꯊꯣꯏꯁꯅꯥ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯆꯧꯁꯤ꯫ ꯑꯅꯤꯗꯨ ꯅꯨꯄꯥꯗꯨ ꯁꯥꯇꯤꯟ ꯄꯤꯕ ꯆꯠꯈ꯭ꯔꯦ꯫ ꯕꯦꯝꯃ ꯔꯤꯅꯥꯗꯤ ꯂꯦꯞꯄꯒ ꯑꯅꯤꯗꯨꯕꯨ ꯉꯥꯏꯍꯧꯔꯤ꯫ ꯑꯅꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯁꯤꯂꯩꯕꯤꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯁꯣꯝ ꯁꯥꯇꯤꯟ ꯊꯤꯔꯤ ꯅꯠꯇ꯭ꯔꯣ? ꯁꯥꯇꯤꯟꯗꯣ ꯁꯤ ꯂꯩꯔꯁꯤ, ꯑꯩꯒꯤ ꯈꯣꯡꯗ ꯄꯥꯏꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯇꯤꯟꯗꯨ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯂꯒ ꯍꯦꯟꯊꯣꯏꯁꯅꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯁꯤꯂꯩꯕꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯁꯛ ꯎꯍꯧꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯤꯉꯩꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯏ, ꯑꯣꯏ, ꯏꯇꯥꯎ ꯑꯥꯔ.ꯀꯦ ꯂꯤꯟꯁꯣꯡꯉꯥꯟꯕ꯫ ꯂꯤꯟꯁꯣꯡꯉꯥꯟꯕ ꯃꯃꯥꯟꯅꯕꯅ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯌꯦꯡꯂꯝꯕꯗꯨ ꯇꯣꯛꯂꯒ ꯃꯃꯥꯟꯅꯕꯕꯨ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ, ꯏꯇꯥꯎ, ꯁꯤꯗ ꯂꯥꯛꯑꯣ꯫ ꯃꯃꯥꯟꯅꯕꯗꯨ ꯂꯤꯟꯁꯣꯡꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, ꯑꯍꯥꯟꯕ ꯁꯦꯁꯟ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡ ꯍꯩꯊꯔꯛꯇꯅ ꯀ꯭ꯂꯥꯁꯇ ꯂꯣꯠꯂꯒ ꯂꯩꯔꯣꯏꯅꯦ꯫ ꯂꯣꯠꯅꯤ ꯅꯪꯗꯤ, ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯇꯤꯟꯁꯦ ꯄꯥꯏꯈ꯭ꯔꯤꯅꯤꯅꯦ, ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯃꯤ, ꯅꯨꯄꯤꯗꯨ ꯃꯁꯛ ꯎꯍꯧꯗꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯍꯧꯗ꯭ꯔꯕ ꯅꯨꯄꯤꯗꯣ? ꯈꯪꯍꯧꯗꯦ, ꯍꯌꯦꯡ ꯊꯦꯡꯅꯅꯤꯗ, ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯊꯦꯡꯅꯗꯕꯅꯤ꯫ ꯊꯦꯡꯅꯕ ꯍꯦꯛ ꯉꯥꯏꯔꯣ ꯅꯨꯄꯤꯗꯨꯒ꯫ ꯉꯥꯏꯗꯣꯏꯅꯤ꯫ ꯅꯪ ꯀꯅꯥ ꯉꯥꯏꯔꯤꯅꯣ? ꯆꯠꯂꯁꯤꯗꯅ꯫ ꯀꯅꯥꯁꯨ ꯉꯥꯏꯗꯦꯗ, ꯁꯥꯇꯤꯟꯁꯤ ꯊꯤꯔꯝꯕꯅꯤ, ꯑꯗꯣ ꯐꯪꯉꯕꯅꯤꯅ ꯆꯠꯂꯅꯤ꯫ ꯑꯗꯨ ꯆꯠꯂꯁꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯁꯥꯏꯀꯜꯗꯨꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯤꯂꯩꯕꯤꯒ ꯕꯦꯝꯃꯒꯗꯨ ꯃꯌꯨꯝ ꯌꯧꯕꯒ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯤ꯫ ꯁꯤꯂꯩꯕꯤ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯆꯦꯗꯨꯗ ꯍꯥꯏꯔꯛꯏ, ꯆꯦ, ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯆꯦ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯊꯤꯔꯝꯃꯨ, ꯂꯥꯛꯑꯒꯦ, ꯑꯩ ꯀꯥꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯍꯣꯏ ꯆꯦ꯫ ꯁꯤꯂꯩꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯗꯨꯗꯤ ꯀꯥ ꯂꯣꯏꯁꯤꯜꯍꯧꯔꯤ꯫ ꯁꯤꯂꯩꯕꯤꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯃꯆꯦ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯁꯤꯂꯩꯕꯤ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯏ, ꯆꯥꯛꯀ ꯆꯥꯕ ꯌꯥꯕ ꯀꯩꯅꯣꯝ ꯂꯩꯔꯨꯒꯦ, ꯆꯥꯛ ꯆꯥꯔꯝꯈꯤꯅꯨꯀꯣ꯫ ꯍꯣꯏ ꯆꯦ꯫ ꯁꯤꯂꯩꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯤꯔꯒ ꯃꯆꯦ ꯑꯅꯤꯒ ꯃꯅꯥꯎꯅꯨꯄꯥꯒ ꯉꯥꯏꯔꯤ꯫ ꯁꯤꯂꯩꯕꯤꯅ ꯑꯅꯤꯗꯨ ꯉꯥꯏꯔꯤꯉꯩꯗ ꯃꯃꯥꯗꯨ ꯆꯪꯂꯛꯂꯒ, ꯑꯩꯃ, ꯊꯣꯏ, ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯕ꯭ꯔꯣ? ꯍꯜꯂꯛꯏ ꯃꯃꯥ꯫ ꯄꯥꯕꯨꯡꯗꯤ ꯃꯃꯥ? ꯄꯥꯕꯨꯡꯗꯣ ꯂꯩꯀꯥꯏꯒꯤ ꯎꯁꯣꯞ ꯑꯃꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯈꯤ꯫ ꯑꯣ, ꯅꯆꯦꯒ ꯅꯧꯄꯥꯒꯗꯤ? ꯆꯦꯅ ꯀꯥ ꯂꯣꯏꯁꯤꯜꯍꯧꯔꯤ, ꯆꯦꯆꯧꯅ ꯌꯦꯔꯨꯝ ꯂꯩꯕ ꯆꯠꯈꯤ, ꯕꯨꯡꯉꯣꯆꯥꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯗ꯫
ꯐꯔꯦ ꯐꯔꯦ ꯑꯗꯨ ꯃꯃꯥ ꯃꯇꯨꯡꯗꯒꯤ ꯉꯥ ꯊꯣꯡꯒꯅꯨꯀꯣ ꯑꯩ ꯉꯥ ꯆꯥꯕ ꯍꯩꯇꯦ ꯏꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡꯗꯨꯕꯣ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯒꯦꯔꯥ ꯆꯥꯅꯤꯡꯗꯦꯗꯤ ꯆꯥꯅꯤꯡꯗꯦ ꯉꯥ ꯃꯔꯨ ꯌꯥꯝ ꯄꯜꯂꯤ ꯀꯤꯖꯩ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯃꯔꯤꯁꯦ ꯀꯅꯥꯝꯇ ꯉꯥ ꯊꯣꯡꯕ ꯆꯥꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯏꯁꯤꯕꯣ ꯅꯆꯦꯒ ꯅꯪꯒꯕꯨꯗꯤ ꯇ꯭ꯋꯤꯟꯁꯅꯤꯅꯅꯦ ꯆꯞ ꯃꯥꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯗ ꯅꯆꯦ ꯑꯍꯜꯁꯤꯒ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯆꯥꯗꯕꯁꯤ ꯁꯤꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯗꯤꯅꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯃꯥꯟꯅꯒꯗꯕꯅꯤ ꯆꯦꯒ ꯕꯨꯡꯉꯣꯆꯥꯒ ꯑꯩꯈꯣꯏ ꯃꯔꯤꯅ ꯉꯥ ꯆꯥꯗ꯭ꯔꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯟꯗ꯭ꯔꯣ ꯏꯃꯥ ꯃꯥꯜꯂꯤ ꯃꯥꯜꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯃꯥꯗꯨ ꯁꯤꯂꯩꯕꯤ ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯃꯆꯤꯟꯗꯨ ꯁꯣꯜꯍꯧꯔꯤ ꯃꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯕꯨ ꯁꯥꯎꯔꯝꯃꯦꯕ ꯃꯤꯁꯤꯡꯁꯦ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯖꯥꯠꯂ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯅ ꯀꯩꯒꯤꯅꯣ ꯉꯥ ꯆꯥꯗ꯭ꯔꯤꯁꯦ ꯁꯤꯂꯩꯕꯤꯗꯨ ꯃꯆꯦ ꯑꯅꯤꯒ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯏꯅ ꯉꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤ ꯕꯦꯝꯃꯗꯨ ꯀꯥ ꯂꯣꯏꯁꯤꯜꯂꯝꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯅꯥꯎ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯦꯝꯃ ꯉꯛꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯣꯏꯅ ꯃꯪꯉ ꯂꯩꯔꯤꯁꯤꯅ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯖꯥꯠꯅꯣ ꯕꯦꯝꯃ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯊꯣꯏ ꯆꯦ ꯀꯩꯅꯣ ꯇꯥꯏ ꯀꯌꯥ ꯀꯟꯅ ꯀꯧꯔꯤꯅꯣ ꯅꯪꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯀꯧꯕꯗꯣ ꯇꯥꯔꯣꯏꯗꯕ ꯃꯥꯟꯕ ꯇꯥꯗꯤ ꯇꯥꯏꯅꯦ ꯃꯪꯕ ꯅꯠꯇꯦꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯕ ꯅꯪꯗꯤ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯃꯔꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯈꯜꯂꯝꯃꯤꯕ ꯑꯁꯦꯡꯕ ꯃꯤ ꯑꯇꯩꯗꯤ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅ ꯉꯥ ꯎꯕ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯆꯦ ꯇ꯭ꯋꯤꯟꯁ ꯊꯧꯔꯥꯅꯤꯅꯦ ꯆꯥꯛ ꯊꯤꯔꯕꯣ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯄꯅꯤ ꯁꯤꯂꯩꯕꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯂꯣꯏꯔꯦ ꯆꯦꯗꯣ ꯆꯥꯛꯀ ꯆꯥꯅꯕ ꯀꯩꯅꯣꯝꯃ ꯂꯩꯔꯨꯒꯦꯅ ꯆꯠꯈꯤꯕꯅꯤ ꯃꯥ ꯍꯜꯂꯛꯂꯒ ꯆꯥꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯐꯥꯎꯕꯤ ꯁꯤꯂꯩꯕꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯐꯥꯎꯕꯤ ꯀꯧꯔꯛꯄꯗꯨꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯕꯨꯡꯉꯣꯆꯥ ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕꯗꯨꯝ ꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯐꯨꯔꯥ ꯍꯥ ꯍꯧꯗꯦꯀꯣ ꯍꯧꯗꯦ ꯀꯥꯏꯅ ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯍꯦ ꯆꯤꯡꯒꯟꯅꯅꯤ ꯆꯥꯛꯈꯨꯝꯁꯤꯗ ꯑꯃꯨꯛ ꯈꯠꯅꯔꯅꯨ ꯈꯠꯅꯒꯦꯁꯨꯅꯦ ꯅꯣꯏꯒꯤ ꯀꯥꯗ ꯈꯠꯅꯧ ꯕꯨꯡꯉꯣꯆꯥ ꯅꯪꯀꯣ ꯅꯆꯦꯁꯤꯗ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯅꯤ ꯅꯆꯦ ꯕꯦꯝꯃꯒꯗꯤ ꯌꯥꯝ ꯆꯥꯟꯅꯩ ꯁꯤꯂꯩꯕꯤꯒꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯍꯨꯏ ꯍꯧꯗꯣꯡ ꯆꯦ ꯆꯦꯝꯇꯣꯟꯁꯦ ꯈꯠꯅꯕ ꯍꯧꯕ ꯅꯨꯡꯉꯥꯏ ꯑꯗꯨꯏꯅꯤ ꯈꯠꯅꯕ ꯍꯧꯔꯤꯁꯤ ꯁꯤꯂꯩꯕꯤ ꯃꯅꯥꯎ ꯅꯨꯄꯥꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯐꯨꯒꯦ ꯇꯧꯏ ꯑꯗꯨꯗ ꯃꯆꯦ ꯑꯍꯜ ꯑꯟꯖꯂꯤꯅ ꯈꯥꯝꯗꯣꯛꯏ ꯍꯦ ꯌꯥꯔꯤꯁꯤ ꯇꯣꯛꯑꯣ ꯕꯨꯡꯉꯣꯆꯥ ꯆꯠꯂꯣ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯎꯔꯣ ꯆꯥꯛ ꯆꯥꯔꯁꯤ ꯆꯦ ꯀꯩ ꯂꯩꯔꯛꯀꯦ ꯌꯦꯟ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯁꯤ ꯏꯟꯁꯥꯡꯅꯤ ꯁꯤꯂꯩꯕꯤ ꯃꯆꯦꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯇꯦꯡꯀꯣꯠꯇ ꯍꯥꯞꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯆꯔꯥ ꯋꯥꯟꯃꯤꯟꯅꯔꯦ ꯃꯆꯦꯗꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ ꯍꯌꯦꯡꯈꯩ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯁꯥꯇꯤꯟ ꯄꯨꯔꯒ ꯆꯠꯂꯣ ꯇꯝꯕ ꯉꯝꯗꯦ ꯅꯣꯡꯁꯦ ꯃꯔꯛ ꯃꯔꯛꯇ ꯆꯨꯔꯛꯀꯅꯤ ꯆꯦ ꯉꯁꯥꯏꯅꯦ ꯆꯦꯝꯇꯣꯟ ꯑꯩꯉꯣꯟꯗ ꯁꯥꯇꯤꯟ ꯄꯨꯔꯛꯄ꯭ꯔꯥ ꯍꯪꯉꯤ ꯍꯪꯕ ꯇꯥꯕꯅꯤ ꯀꯣꯆꯤꯡ ꯍꯜꯂꯛꯄꯗ ꯅꯪ ꯁꯥꯇꯤꯟꯗꯣ ꯀꯗꯥꯏ ꯊꯝꯃꯝꯃꯒꯦ ꯑꯩꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯝꯕꯅꯤ ꯅꯇꯨ ꯇꯧꯕꯒꯤ ꯂꯣꯠꯁꯤꯜꯂ ꯊꯝꯃꯤꯔꯣ ꯊꯝꯃꯤꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯊꯧꯔꯣ ꯁꯤꯂꯩꯕꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯆꯤꯟ ꯑꯗꯨꯝ ꯈꯨꯝꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯕꯔꯅ ꯊꯣꯝꯂꯛꯀꯦ ꯇꯧꯏ ꯑꯗꯨꯗ ꯑꯟꯖꯂꯤ ꯂꯧꯔꯛꯏ ꯍꯦ ꯌꯥꯔꯦꯍꯦ ꯈꯔ ꯈꯟꯅꯔꯗꯤ ꯊꯣꯏ ꯆꯥꯛꯇꯨ ꯆꯥꯔꯣ ꯕꯨꯡꯉꯣꯆꯥ ꯅꯪꯁꯨ ꯆꯥꯛꯇꯨ ꯆꯥꯔꯣ ꯀꯩꯗꯧꯒꯦ ꯑꯅꯤꯗꯨ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯅꯔꯒ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯟꯖꯂꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯅꯣꯏ ꯑꯅꯤ ꯁ꯭ꯀꯨꯜꯗꯁꯨ ꯈꯠꯅꯕ꯭ꯔꯥ ꯈꯠꯅꯔꯝꯒꯅꯤ ꯁ꯭ꯀꯨꯜꯗꯁꯨ ꯈꯠꯅꯔꯝꯒꯅꯤꯕ ꯈꯪꯉꯤ ꯅꯣꯏꯅꯤ ꯈꯠꯅꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯕ ꯅꯣꯏꯅꯤ ꯐꯨꯗꯣꯏꯅꯦ ꯍꯦꯛ ꯐꯨꯗꯕꯗꯤ ꯌꯦꯡꯉꯣ ꯑꯩꯅ ꯊꯣꯏ ꯅꯪ ꯅꯨꯄꯤꯅꯤ ꯂꯦꯝꯕ ꯈꯔ ꯇꯝꯃꯨ ꯅꯆꯦꯅ ꯃꯔꯣꯜ ꯑꯃ ꯂꯦꯝꯃꯤꯕ ꯅꯪꯅ ꯐꯥꯎꯔꯤꯕ ꯆꯦ ꯑꯩꯈꯣꯏ ꯊꯣꯏꯁꯨ ꯂꯦꯝꯕꯅꯤꯗ ꯃꯤꯉꯣꯟꯗ ꯐꯥꯎꯕ ꯁꯥꯔꯤꯅꯤ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯏꯕꯥꯅꯤꯗꯤ ꯇ꯭ꯋꯤꯟꯁꯅꯤꯅ ꯃꯤꯅ ꯁꯛ ꯈꯪꯉꯔꯣꯏꯅ ꯈꯪꯅꯕ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯂꯦꯝꯃꯤ ꯀꯥꯏꯅ ꯑꯐꯥꯎꯕꯤꯁꯤꯕꯨ ꯁꯤꯂꯩꯕꯤ ꯃꯅꯥꯎ ꯅꯨꯄꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯂꯩ ꯑꯟꯖꯂꯤ ꯃꯅꯥꯎ ꯅꯨꯄꯤ ꯕꯦꯝꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯈꯤꯔꯣꯏꯀꯣ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒꯅꯦ ꯀꯣꯏꯒꯗꯕ ꯈꯪꯉꯕ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ ꯂꯨꯀꯥꯁꯟ ꯆꯥꯛ ꯇꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯍꯧꯔꯤ
Mathanggi numitni anidu ngana school laklaga thongjindu leplaga mamanabi anidubu lakpa ngairi. Lakpaduda silaibina macheduda hairai. Je, lai anido. Bemasu haibagung mangak nomlai silaibi machedu noklaga yenglai. Anidu noklaga yenglai. Hentoy sana Rina anidu twins anidu ki manakta chensilaklaga konsilai. Maridu konsinaba loiraga bench tamna lai. Rina na first thangi, Bem na second thangi, silaibina mayay thangi. Hentoy sana na last thangi. Rina na hentoy sana da hairai. Hentoy sana ngarang nangna joker gawki mamido. Koi class manabra. Silaibina. Sono koi bungo zani harap koino amu hangay duna. Hentoy sana na ngawab ni masinu pisi. Rina na koi class ki mi mandaba aduini jangamaga thokibududa. Bemana magi beg thamba changakpani ngarangido nang udro bel taraga koi class changakpado. Ude duini aina hentoy sana da hangido. Magadi phajina kauna daine. Hentoy sana na coaching punbade kauna banida silaibiga yam khatnabani school da bu khara phabai wani coaching dadi moini ni khatnabadane ozagi chaiga yam saraponi. Silaibina aingoda tum khatnarakpani adu ngangdo school dadi kem tawda wani yumdadi loire aingoda khatna hobada. Rinana I nupa malai sengo masak phajadra. Ahumdu Rinana haiba midu yenglai. Bema miduda muna yenglaga laiki silaibidi nupadu yenglaga laibana. Bemana nupadu da muna yengmadu udri. Tanjadu da bill su tarakladuna assembly lepa thoknarai. Bemana assembly lepa tholakpada mamai thakpani haigadra. Nupadu ku thengjinai bemadu sauningduna. Nupadu da hana yengdabi. Mitu yenglaga chatpa yadro. Linsong nganba Bemna sarakpaduda masu machin kumlai. Man hing soibadi thingjilaklaga aingona saujilai sono nupini ne. Sono haidi kaino ha nang maidu kupangna thau haibra. Asi hairaga Bema linsong nganbada kupangna thagi tawrai. Bema nupaduda kupangna thagi tawbani adubu Bema linsong ngangba ubada yamuna yenglaga laikri.